Miss TV meeting tabi basing but no maiting kun soina taram jong sari malaki pau miyam bizari gi mapanda choina taduna leiriba manipuri maitai singna ton hingfam thokte chauthokna hingadabani haina United Committee Manipur ki President Joy Chandra Konthau jamna Tripura da leiba manipuri singda appeal tawkhre wafam singarang numidang Tripura ki Berumura da pangthokiba North East Cultural Exchange Program kam handloom mela hawtopagi tharamda Joy Chandra na phungdokibani Tharamadu UCM Puthiba Welfare and Cultural Society Agartala amasung Berumura Manipur Youth Association na purnasin na pangthokpani Tharamadu da Joy Chandra Konthau jamna makha taraduna maitai khunai haibasi hiram amata da awat plate ipai pusinga thambiramba nat chatnabi amadi culture sing yokhat na malemda maitai busak takna bohnaminasi haina apel tawki loina maitai haiba furup asi hena mapangal kankhatnaba mising yam khatnaba angang yamna poksi haiba waphamsu Joy Chandra na phongdoki Tripura ki Berumura da leba Manipuri ima ibel ahal laman na harol kya na saru yakiba tharam aduda Manipuri ki lakpa handloom and handicraft society ki stall kya so hangdoki loina singjamai wangma pebia pandit lekai da leba Manipur ki performing art center am oriba tapasya ki artist team amanasu na ki tharam su utki Mapalaiba ki company singda security ki thabok phanglaba miyoi singi oiba Homeland Group na senduna First Aid Awareness Training Program ama Palace Compound da leiba MB College ta ngasi pangthokre Indian Red Cross Society amadi Homeland Group ka punna khusamna pangthokpa training program aduda punna miyoi yangkhairom na saruk yaki program atuga mailenina Homeland Group ki director RK Bablu na phongdorakpada mapalam singda security oina thabok phanglaba singi oina Homeland Group asina numit kunni gi oiba tungan ba training kaya piri masigi manung channa ngasigi first aid training asisu mathau tabana asigumba program asi pangthokpani training asida saruk yariba khudingmak mapalaiba ki company singda security gi thabak fanglaba miyoi singni makoina thabak asi tawbu matamda first aid asi mathau tabana makoina tawriba thabak aduda first aid ki training fanglabadi makogi thabak aduda hena mai pak pangamgani ngasi pangthokliba training asina anirak suba training ni makhatana su mapalgi security ki thabak fanglaba singda training piba ki thabak sathakigani haiki government ki guidelines matungina leiriba topics mayam sida koina training se pijabani amadi aikoi gi sida leiriba training sing asi sidagi training tawro matungda already selected oiraba nakhani selected mapalamda ajosoba corporate company sing sida moje select oira kanda koina training se piba hobani aduga moje sidagi mapalam gi corporate koi gi companies mayam sida moje deploy tawgidu aikoi se hambada sigi mamangda mikra koi mi kun muki training tawba hore aduga sisina muk koi second oina mi yang khai muki training tawponi koi je hauba koidri adana mathang koi na training tawnabugi koi plan lejari Iripak Manipur gi mangkraba ningtamba hanjinaba lising amaga chamapan humfu mari dagi hauna UNLF na changsilakiba leibak miyam gi ningtam lan asida thawai kat khraba yawaloi athoba sing amadi micham miyam khudingbu ikai khomnabu utpa numit ama oina me 35 asibu athoba singi ningsing numit haina kumja lising ani 35 dagi hauduna UNLF na chahi khudingi pangthoktuna lakli handaki chahi gi oina so inamda Manipur amadi party gi west Kemsing da Indiana chatharapa proxy war gi chaithing kaya thengnarabusu mahausago ngasi me 35 numit asida UNLF MPA na tare suba athoba sing ningsing numit party gi central headquarter MPA gi general headquarter external affairs department gi headquarter party gi tongan ba department singi headquarter sing amasung Manipur manung amadi mapanda liba party amadi lanmi gi unit singda chingdem na pangthokre athoba singi ningsing numit asi pangthokpagi mapung oiba thauramda party gi flag tangkhai chingthaduna thamba ayuk pung 5 dagi numidang pung 5 fawba chara henba amadi athoba singda haikat lekat tamba min anitomina leptuna athoba singda ikai khumnabu utpa loinana central committee gi warol pathokna miyam punna khangminabana oiki Central Committee ki warol da ngasi gi tharamasi pangthokpagi khwaidagi maru hakpa
wafamdi nungsikiba athaubasingi kathokpagi wanglaba phidam adu induna ningtam lalhogi thabak kanna changsinba aduni madutana athaubasingi thawaina penbigani amasong ningsing numit asi pangthokpagi wahanthok laihangani mapan thongda tharomasibu chawna pangthoktuna kumai fiyonggi mongda pangthoklabasu aikhogi athaubasinga chatkiba liklamdagi na thairebadi thorom pangthokpagi wahanthok lehaloi haibo wafam asida punna party amadi lanmigi mioi khudingmakna ache pathajaba thaminaduna aikhogi mangkraba ningtamba hanjinabagi landa thawai hakchang kathokna yawolgi thaudang leihoriba aikhoina lawminagani haibagi achepa apunba wasak amaga lonina athobasingda ikai khomnabu utuna tharom losinki haina UNLF ki Central Committee ki Publicity Secretary na thadorokpa cheron hairi Sendong khara khaki nupi angang singbu lalon pot oina khanlaga yaitong khamdongba miyoi singda sanapot ki mawongda sanabagi thabak toba nupi manbi transgender ama koireng luchingba UNLF na nomaina kapna warakre aina thingkraba lalolop asina warakraba ya miyoi adu Imphal West District ki manungsenba tail khongbal maning lekai dagi Kumarjit Laisram sahi kontrani thoi apokpa saratni mahak nupi manbini Bisnupur District ki mphum amada haukiba ahingda nomaina kapna warakringi mamangda faraba Kumarjit paumisingi mamangda puthoki UNLF ki mhut siladuna pibaral angomcha koba machin chatpa mioi amana paumisingda hai lalholup asina ningtam yawal ihok changsinba haurakpadagi kunaya sigi miyamgi maru oina nupi singi kathoktuna lakli amadi thabak tawrukli UNLF na nupi singi damak achoba fida amapiri adubu asigumba nupi angang singbu lalonpot amadi sanapot oina khanbagi thawong chatharambasi yamna laibak thibani UNLF na asigumba thawong asi hakchuna lawi matawasumna awang pathakta nupi lalonbagi thawong chathabagi ekoina Kumarjibu fagatpani Kumarjina achoba maral ama langjarurabanina chayak amadi soidna piragani haina mahangna makhataki Kumarjina su mahaki maral sing adu yazaki chayak asida ngasi ayuk pung 9 tabada Imphal West District ki Patchoi Police Station gi manungchenba Khumbong PAC gi manakta Kumarjit masak khangdaba miyoi singna nomaina kapna sohalamani hairi Mahairoi amagi punsida mai pakpa mahairoi ama ogi hairabadi mahairoi adugi lamchat chajat fajaba si yamna mathau tai haina Manipur University gi Human Rights Department gi former head Dr. M Suresh Kumar na phongdokhore wafam masi Kakching District ki Sekmaijing Khunauda leiba Smart Universal Academy ki chahi asigi kosem na loba class 12 ki exam mai paklaba mahairoi singbu opagi tharomda haikibani Thoromaduda Suresh Kumar na makhatarabna mahairoi amane examination da ma phanawang na fanglabasu mahairoi edu character chumdraba amadi discipline yawdrabadi mahairoi edu kaidongda mai pakpangamloi maram masina mahairoi singna punsida mai pakpangamnaba matam chana lairik pabaga loina thaksi khasi leiba amadi lamsat sajat chumba si yamna mathau tai haki ngasi okraba mahairoi sing aduda examination asida star mark phanglakhrabi school asigi mahairoi nupi macha homda akhanaba kudol pot pibaga loina mai paklakraba mahairoi nifu manga mai paklakpagi sakhangse pidna ikai khumnaba amadi pungning thawat utki examination asida school asigi apunba mahairoi nifu manga parikya thabada mahairoi nifu homdoina first division da aduga mahairoi anina second division da mai paktuna chamada chama mai pakibani ngasigi mahairoi singbu opagi tharamaduda kongkha manglem chairman Smart Universal Academy K Kiran secretary amasung Dr. Mayingbam Pisak principal na tharonggi athoiba mithungnen sing oina saruk yakhi Sato ini itu fight homo se character cuma kok character is lost everything is lost character se mangkon matam se nang school si lagi 86 selasu 90 selasu deh nang thasa basi noi mang ni when you lost your confidence belief nang mi ku thasa retraba then you have lanjina repati phari ne displaced person ne ba mu du hingi ba oza su yam challe ching bi ba hwai bi ba nusi ba ma leitro then when you lose your character then people will automatically nang si reject over Pari puri gi horak
ꯂꯩꯒꯗꯧꯔꯤꯕ ꯄꯨꯋꯥꯔꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯧꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯃꯆꯥ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯁꯦꯟꯗꯨꯅ ꯃ꯭ꯌꯨꯖꯤꯌꯝ ꯐꯣꯔ ꯏꯗꯨꯀꯦꯁꯟ ꯑꯦꯟ ꯔꯤꯁꯔꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯗꯦ 2019 ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯑꯦꯝ ꯖꯣꯏ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯔꯤꯇꯦꯜ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯦ ꯁꯣꯕꯤꯇꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯒꯤ ꯔꯤꯇꯦꯜ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯅꯕꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯁꯅꯔ ꯖꯣꯏꯅ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯍꯧꯔꯛꯐꯝ, ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯐꯤꯖꯦꯠ ꯁꯦꯠꯂꯝꯃꯤ, ꯀꯔꯝꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯅ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃ꯭ꯌꯨꯖꯤꯌꯝꯅ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯂꯛꯇꯨꯅ ꯀꯨꯝꯖꯥ 1968ꯀꯤ ꯃꯦ 19 ꯑꯁꯤꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯗꯦ ꯍꯥꯏꯗꯨꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯀꯔꯝꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯔꯤꯁꯔꯆ ꯇꯧꯕꯗ ꯈꯪꯅꯅꯕ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯃ꯭ꯌꯨꯖꯤꯌꯝꯗ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯔꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯃꯃꯥꯡ ꯃꯤꯔꯣꯜꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯐꯦꯛ ꯑꯁꯤ ꯌꯦꯡꯂꯒ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ, ꯑꯩꯈꯣꯏ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯑꯦꯗꯨꯀꯦꯁꯟꯗ ꯁꯝꯅ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯃꯌꯥꯝꯒꯤ ꯈꯪꯅꯅꯕ ꯍꯣꯠꯅꯕ, ꯂꯥꯛꯀꯗꯧꯕ ꯃꯌꯥꯝꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯔꯤꯁꯥꯔꯁ ꯋꯥꯔꯛ ꯇꯧꯕ ꯃꯇꯝꯗ ꯑꯔꯤ ꯑꯅꯧꯒꯤ ꯈꯦꯠꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯪꯅꯅꯕ ꯃꯆꯥꯛꯁꯤꯡ ꯅꯩꯅꯧ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯤꯝ ꯑꯗꯨ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯗꯦ ꯑꯁꯤꯗ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯃ꯭ꯌꯨꯖꯤꯌꯝ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯄꯤꯛꯄ ꯑꯆꯧꯕ ꯑꯗꯨꯒ ꯂꯥꯏꯔ ꯑꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯥꯏꯗꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯒꯦ, ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ, ꯀꯔꯤ ꯀꯔꯤ ꯆꯠꯊꯔꯤꯒꯦ, ꯑꯍꯣꯡꯕ ꯃꯌꯥꯝꯁꯤ ꯈꯪꯅꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯗꯨ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯧꯔꯝ ꯍꯥꯏꯖꯔꯤ꯫ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫